Phougakchao Ekhaida Yaona Nongmei amasung bom Kapsillakkhre CRPF ki gari mai thaba attack tawbada chenaba miyoi kun hena police na fare Central Force ki camper amana naha ani na tonglaga lakpa gari machada thengjalami haibagi wahauda ngarang numidang torbung da miyam na irang horaktuna CRPF ki gari mai thakre maduda sunatna security force in the attack chatharkre numit hek tabaga ngangna sakna yadaba na hakya na khutling duna leiriba Churchanpur district headquarter da numit khudingi irang thokli irang thohan bayaba wangangi haibagdamak bodre gangte koba miyoi amagi mathakta FIR lokat piu haina lunmilang gangte koba amana Churchanpur police station da FIR thangkalaki FIR adugi matung inna ngasi phawbada miyoi kun hen fakre amarom da ngarang numidang pung taraga mathoi minute nifurom tarpada kuki terrorist sangna Phougakchao Ekhaida Nongmei Kapsillakkhre thaudok adugi matangda police na thador pacherol amada Folzang Gothon area dagi ngarang numidang pung taraga mathoi minute nifurom tarpa aduaida kuki terrorist sangna Phougakchao Ekhaida awang lekai daliba Indian Army ki post tamna Nongmei Kapsillakhi thaudok adu thokpaga mafam adu da mathau tawriba Indian Army amasung Yankai Nipan Suba Battalion CRPF ki personnel singna khut handuna Nongmei round ki amarom nakal anigi marakta zawrakna pungkhai amarom khut thoknaki thaudok adu thokraba matungda ngasi ayuk anganbada Indian Army CRPF amasung IRB gi apunba team amana kuki khulai paiba singna Nongmei kaplakiba mafam amadi thangnana leiba chinggi area singda jangchanduna tiba humba ki thabak chathaki adubu haujik phawbagi oina mifam mipundu leitri hairi Manipur ki census April amadagi hogani haina torambadu September amadagi kuntra fawba pangthoknaba notice thokre ZFD na changsilakpa khongjangda arambai tengol gi thomi lak amaga lising mautran thoina sagutkani hari Manipur lenga ki commissioner home Ashok Kumar na thokiba notification amagi matung inna Manipur da September amadagi kuntra fawba yumkok thirgani haina mamang da register general of census commissioner Sri Nitinjay Kumar Narayan na January 3 ta thokiba notification amagi matung inna Laibak asigi state amadi union territory pummakta sahi asigi April amadagi nimit kuntrani chopnam yumkok thibagi thabak chathagani haina phongdokkibani home commissioner na nongna thorakhiba notification asigi matung inna mamang da register general and census commissioner na thokiba notification adu chatnaroi sahi asigi September amadagi horuga September kuntra fawba nimit kuntrani chopna yumkok thibagi thabak paikhatpaga loinana August 13 tagi August kuntra mathoi fawba nimit 15 gi oina self enumeration gi khudong chaba laigani madugi mathangda mathang manaw naina yumkok thibagi thabak paikhatkani census jaithokna bagi mayokta campaign for just and fair delimitation na changchilak pakhongjang khudingmakta arambai tengol gi thomi lak amaga lising mat fudrani toina mapung phana sagutkani haina arambai tengol group headquarter gi commissioner CMPY khomun romangang phongdokre ngasi ZFD na silaga mathang tha April amadagi haugani haina thaurang tawriba census asi matam khara yeithoknabagi matangda civil society organization singna lawgadaba thaudang singa mari leinana kwakaithel thokchom lekai community hall da pangthokpa mifam amada wafam asi mahakna phongdokkibani mifam aduda waikhom munindrona makhatana hai arambai tengol gi thomi lak amaga lisingmar fudrani thoina census ka mari leinana ZFD na paikhalakpa thabak thorom singda mapung phana saruk yagani lamdam asda lairiba phurup khudimakki miyoising amadi tongan tongan ba laining laison kya arambai tengolna ikai khumnaba uttuna awangba thakta thangal aga lakli loinana lamdam asida mahusada gi khundalita duna laba yellow phurup sing kan ba haibasi arambai tengol gi lengdraba pandam ama oiduna ngasi fawba thabak kya pangthoktuna lakli hainang mahakna makhatta na phongdokhi mahakna makhatta na hai lamdam asidagi mutkigadra haidana chingnaba lairiba yellow phurup sing kanna bohonabada Manipur da lairiba mitop sing hana khandokadabani madu tawdriba makhai mikok thibagi thabak chathaba yaroi garigumba lenga kasina ngami matagum namdana mikok thibagi thabak chatharba tarbadi mitop sing asi India ki citizen ama oiraktuna lamdam asigi chief minister phawbo oirakpa yai maram aduna lamdam asidagi mitop khandok na bohonabada lupkhena bathamdana aikoi masen punna saruk yaminaba mathau tai haina mahakna makhatta na phongdokhi State of Hormuz the chatharakpa attackta Iran gi Navy chief Ali Reza Sikri hairi State of Hormuz the chatharakpa attackta Iran gi Navy chief Ali Reza Tangsiri Sikri kanana kamdawna attack chatharkibano haibagi matangda lekhai taba ngamdri
US amadi Israel na attack chatharkhibagi paukum piba oina yamna maru oiba ising lambi asi thingjinbagi thorang lokhat lingai gi cherakta thodok asi thokhibani kumjar lising ani taragani panji Augusta matamdugi Iranian Supreme Leader Ayatollah Khamenei na tangsiribu IRGC ne bigi chip oina hapkhibani tangsi na State of Hormuz thingjinba amasung America gi warship USS Abraham Lincoln da attack chathakhibada maru oiba thodang lokhi sanglaba chahi kayamrum langi maramda thoidok hendong na khanglaba alireza tangsirina